ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯔꯖꯩꯒꯤ ꯅꯥꯆꯣꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯤꯛꯄ ꯊꯝꯃꯣꯏ꯫ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯖꯤꯕꯟ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯑꯄꯤꯛꯄ ꯊꯝꯃꯣꯏ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯕꯦꯝ ꯑꯃꯗꯤ ꯑꯩꯒ ꯆꯥꯟꯅꯖꯕ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯔꯝꯕ, ꯑꯩꯅ ꯂꯤꯕ ꯋꯥꯔꯤꯇꯕꯨ ꯇꯥꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯎꯇꯕꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯝꯕ, ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯁꯨꯝ ꯌꯥꯅꯤꯡꯂꯛꯇ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯎꯅꯐꯝ ꯂꯩꯀꯣꯟ, ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯅꯐꯝ ꯎꯄꯥꯜ, ꯎꯔꯨꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯄꯪꯁꯥꯎꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯑꯩꯃꯛꯀ ꯈꯪꯅꯩ ꯈꯪꯅ ꯈꯪꯅ ꯑꯕꯦꯝꯅ ꯑꯁꯨꯝꯅ ꯏꯐꯝꯗ ꯃꯤꯅꯝꯕꯀꯣ꯫ ꯑꯩꯅ ꯁꯥꯎꯔꯨꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯃꯈꯣꯏꯒꯤ ꯀꯂꯛ ꯄꯦꯟꯅꯕꯅꯤ꯫ ꯑꯩ ꯁꯥꯎꯔꯔꯣꯏ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯄꯦꯟꯅ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯈꯤꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛꯅꯤ꯫ ꯃꯥꯒ ꯑꯩꯒ ꯂꯩꯀꯥꯏꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗ ꯍꯦꯟꯖꯤꯟꯅꯈꯤꯕꯗꯩ ꯑꯩꯅ ꯃꯉꯣꯟꯗ ꯃꯈꯣꯏ ꯃꯄꯥ, ꯃꯥꯅ ꯏꯐꯝꯗ ꯃꯈꯣꯏ ꯃꯃꯥ ꯀꯥꯏꯅ ꯀꯥꯎꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯃꯥꯁꯦ ꯑꯩꯒꯤꯗꯃꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄꯅꯤ ꯈꯟꯖꯈꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯀꯔꯤꯅꯣ ꯑꯃ ꯄꯤꯍꯧꯗꯅ, ꯃꯥꯒꯤ ꯂꯩꯖꯕ ꯀꯔꯤꯅꯣ ꯑꯃ ꯇꯝꯂꯛꯇꯅ ꯇꯣꯛꯂꯛꯇꯦ꯫ ꯑꯩꯒ ꯃꯥꯒ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯂꯩ꯫ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ, ꯃꯥꯒꯤꯗꯤ ꯄꯨ ꯄꯥꯡꯁꯨꯔꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯥꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯗꯨꯕꯨ ꯅꯠꯇꯦ, ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯅꯤꯒꯤ ꯊꯃꯣꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯣꯏꯔꯤꯕ? ꯑꯕꯦꯝ, ꯅꯪ ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯑꯩꯒ ꯈꯪꯅꯩ ꯈꯪꯅ ꯈꯪꯅ ꯏꯃꯥꯡꯗ ꯂꯦꯟꯅꯒꯦ ꯃꯇꯥꯒꯨꯝ ꯅꯈꯣꯏ ꯑꯅꯤꯅ ꯂꯦꯟꯅꯕꯁꯦ ꯎꯔꯒ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯃꯥꯕꯨ ꯎꯔꯒ ꯑꯩ ꯏꯀꯥꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗꯩ ꯇꯥꯝꯈ꯭ꯔꯕꯒꯨꯝ, ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯑꯗꯨꯝꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯑꯩ ꯆꯤꯡꯅꯩ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯤꯅ ꯍꯥꯏꯅꯕ ꯑꯔꯦꯞꯄ ꯂꯩꯔꯗꯤ ꯃꯔꯨꯞ ꯊꯝꯂꯨꯅꯨ ꯍꯥꯏꯗꯣ ꯇꯥꯔꯦ꯫ ꯃꯉꯣꯟꯗ ꯉꯥꯎꯖꯕꯤ, ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯤ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯅ ꯁꯦꯝꯖꯔꯛꯄ ꯃꯪꯂꯥꯟ ꯐꯨꯔꯥ ꯉꯁꯤꯗꯤ ꯀꯥꯏꯕ ꯇꯥꯔꯦꯗꯣ꯫ ꯃꯥꯅ ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯜꯂꯦ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯃꯗꯤ ꯈꯪꯂꯦ, ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯊꯥꯖꯕ ꯊꯝꯂꯨꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯀꯥꯏꯅꯕ꯫ ꯃꯥꯒ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯩ ꯅꯨꯡꯁꯤꯅꯩ ꯈꯪꯅ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯉꯝꯂꯤꯕ? ꯉꯝꯕꯨ ꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯨꯛ ꯁꯥꯡꯅ ꯇꯤꯟꯅꯔꯛꯂꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯤ ꯈꯜꯂꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯞꯅꯕ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯕ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯦ, ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ꯫ ꯑꯩ ꯁꯥꯞ ꯌꯥꯝ ꯇꯧꯅꯤꯡꯉꯤ꯫ ꯃꯥꯟꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯀꯣ꯫ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯃꯊꯣꯠꯂꯣꯡꯕ ꯗꯂꯥꯟꯗ ꯂꯩꯕ ꯃꯥꯅ ꯑꯕꯦꯝꯒꯤ ꯌꯨꯝꯒꯤ ꯂꯟ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯗꯨꯅ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯕꯀꯣ꯫ ꯑꯩꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯞꯊꯣꯛꯅꯍꯟꯕ ꯉꯝꯒꯅꯤ? ꯑꯩꯅ ꯀꯔꯤ ꯈꯟꯈꯤꯅꯤ, ꯑꯩꯅ ꯀꯔꯤ ꯇꯧꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕꯅ ꯃꯅꯤꯡ ꯇꯝꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ, ꯌꯥꯗꯦ ꯍꯥꯏꯕ ꯎꯠꯅꯤꯡꯉꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯩꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯥꯏꯙꯤꯒꯨꯝ ꯎꯈ꯭ꯔꯕ꯭ꯔꯥ? ꯑꯩ ꯂꯥꯏꯙꯤ ꯅꯠꯇꯦ, ꯃꯤꯉꯝꯕ ꯃꯤꯉꯝꯕꯤ,
ꯇꯧ ꯉꯝꯕ ꯇꯧ ꯉꯝꯕꯤ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯂꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯃꯣꯏ ꯃꯆꯥ ꯄꯥꯟꯕꯤꯅꯤ ꯍꯥꯏꯔꯝꯒꯅꯤꯀꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯥ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯎꯠꯅꯤꯡꯉꯤ꯫ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ, ꯃꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕꯇꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯕꯤ, ꯏꯄꯣꯛ ꯊꯤꯅꯁꯨ ꯄꯣꯛꯂꯛꯂꯕꯤ ꯑꯩꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯕꯗ ꯑꯁꯨꯛ ꯀꯂꯛꯆꯔꯨꯕꯅ ꯀꯔꯤꯒꯤ? ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯑꯅꯤꯒꯤ ꯍꯤꯡꯂꯤꯕꯤ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯈꯟꯕꯅꯤ꯫ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯅꯍꯥꯟꯅ ꯁꯤꯔꯝꯕ ꯌꯥꯔꯕꯅꯤꯀꯣ꯫ ꯏꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯃꯐꯝ ꯑꯃꯇꯪꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯑꯔꯦꯞꯄ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯑꯁꯨꯝ ꯇꯛꯁꯤꯜꯂꯛꯄ ꯑꯩ ꯏꯃꯥꯒꯤ ꯋꯥꯍꯩꯗ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥ ꯑꯩꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯈꯥꯡꯗꯨꯅ ꯍꯤꯡꯖꯔꯛꯄꯤ ꯏꯃꯥꯒꯤ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯔꯕ ꯃꯍꯥꯛ ꯑꯃ ꯂꯥꯛꯄꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯅꯦ ꯑꯕꯦꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯍꯪꯆꯤꯠ ꯂꯥꯡꯕꯅꯤ꯫ ꯃꯔꯝ ꯈꯪꯗꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯑꯕꯦꯝ ꯐꯝꯊꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯇꯧꯔꯤꯁꯤꯕꯣ? ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯅꯤꯅ ꯊꯜꯂꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯄ ꯐꯥꯎ ꯏꯀꯥꯏꯔꯕ꯭ꯔꯥ? ꯑꯩꯅꯇ ꯈꯟꯖꯕꯅꯤ, ꯀꯩꯅꯣ ꯑꯁꯨꯛ ꯁꯥꯕꯁꯤꯗ ꯎꯔꯨꯝꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕꯅꯤ, ꯋꯥ ꯑꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯑꯕꯦꯝ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯤ꯫ ꯑꯁꯥꯕ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯣꯛꯅꯤꯡꯂꯨꯏ꯫ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯁꯥꯕ ꯊꯤꯕ ꯂꯥꯛꯂꯤꯕ? ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ, ꯎꯔꯨꯝ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯗꯝꯈꯩ ꯂꯩꯅꯕ ꯃꯇꯝ, ꯅꯨꯡꯁꯥꯅ ꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗꯕ ꯃꯇꯝ, ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯃꯩꯁꯥ ꯊꯤꯕ ꯂꯥꯛꯂꯤꯕ? ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯂꯥꯛꯄꯅꯤ꯫ ꯉꯥꯎꯔꯕ ꯅꯪꯕꯣ? ꯑꯩꯅ ꯁꯥꯎꯔꯞ ꯍꯥꯏꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩꯉꯣꯟꯗ ꯂꯦꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯋꯥ ꯉꯥꯡꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯕꯦꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ, ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯅꯕ꯭ꯔꯥ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯀꯩꯗꯧꯉꯩ ꯉꯥꯎꯕ ꯐꯒꯅꯤ? ꯑꯩ ꯇꯤꯡ ꯁꯣꯛꯏ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯑꯩꯕꯨ ꯀꯔꯦꯝꯅꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯕ? ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯕꯦꯝ ꯋꯥ ꯍꯥꯏꯅꯤꯡꯗꯕꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯕ ꯆꯥꯕ ꯑꯅꯤꯗ ꯑꯩꯒꯤ ꯏꯒꯤ ꯈꯣꯡꯖꯦꯜꯁꯦ ꯌꯥꯡꯈꯠꯍꯟꯅꯕ ꯅꯨꯡꯁꯥꯁꯤꯗ ꯐꯝꯅꯤꯡꯉꯤ꯫ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ, ꯀꯦꯝꯂꯕ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯥꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯕꯅꯤ꯫ ꯀꯔꯤ ꯅꯪ ꯃꯥꯒ ꯍꯥꯏꯔꯗꯅ ꯀꯌꯥꯗ ꯉꯝꯁꯤꯜꯂꯛꯂꯤꯕꯅꯣ? ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯕ ꯍꯧꯔꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯍꯨꯜꯂꯝꯗꯕ ꯃꯤꯍꯨꯟ ꯍꯨꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯂꯤꯔꯒꯦ ꯈꯜꯂꯦ꯫ ꯃꯥꯗꯤ ꯑꯩꯕꯨ ꯎꯗꯅꯕ ꯂꯣꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯂꯤꯗꯣ꯫ ꯅꯈꯣꯏ ꯑꯅꯤꯒ ꯑꯩꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯃꯥꯒꯤ ꯏꯃꯨꯡꯅꯁꯨ ꯄꯥꯝꯕꯤꯔꯣꯏꯗꯕꯤ, ꯏꯇꯤꯛ ꯏꯄꯥꯁꯨ ꯑꯣꯏꯗꯕꯤ ꯑꯩꯒꯨꯝꯕꯤ ꯑꯃꯒꯤ ꯃꯥꯅ ꯋꯥꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯇꯥꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯈ꯭ꯔꯦ꯫ ꯑꯕꯦꯝ ꯉꯛꯄꯒꯨꯝ ꯇꯧꯁꯤꯟꯅꯩ꯫ ꯃꯇꯥꯠ ꯍꯩꯈ꯭ꯔꯕꯤ ꯂꯤꯟꯗꯨ ꯑꯃꯣꯝꯅꯤ꯫ ꯃꯥꯅ ꯆꯤꯛꯄꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯨ ꯀꯥꯔꯕ, ꯆꯤꯟꯕꯥꯜꯗꯅ ꯈꯣꯍꯤ, ꯄꯨꯛꯅꯨꯡꯗꯅ ꯍꯨ ꯄꯨꯕꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯂꯤꯛꯂꯤꯅꯤ꯫ ꯃꯅꯤꯒꯨꯝꯅꯗꯤ ꯂꯪꯕ, ꯄꯥꯏꯔꯨꯔꯒꯅ ꯈꯨꯠ ꯌꯥꯠꯄ꯫
Ningthem haibu kanano Imphal dai sida thika tawbudo haibadi kuire aina yabidaba mana wajaram gadabada khallubada yadaba ngamdre abem ngaksinai adukta hana imana hinglingai aigi atabi ama khangningi haina tatana takshile aishu yaragi leple sinadum fareda ai gumbi thak nimbi amana itik ipanatana itik ni khallubana wajabane ai changlage ima su halak hawdri wari makha tahaningde tumina dum changlakle ai abembu yam warawe mana igi wakhal machet makhangbide haire roida ojaba thibi malane ojaba thibidi ainate mane mana ai una ushinadaba saribana karige aibu uraga chirol tawnariba makhoinigi ingit aibu mitangbira makhoida karishu haijabani ngamde adubu makhoina khalliba wakhal adubudi ai shuminina khanganu haibadi ngamde aibu uraga michina faw yenglamdana chatkibana karige ngasigi wahaidusu punsigi oiba wahaine nongmata asumna amukta hairakidre sauningbagi maina maiwairingai afa afata khangde garamba matamda lakpano khanghaudre maga abemga aino makhongduda hikna kapminaduna lerame aina lapna urubane ngasidi aigi tanja yamna chare kainabagi kainaba fajana kainarage khalle abe makhoinina aibu sanariba makhol thoklamdaba mihulna aigi thabak phauduna chenthorakadoure tanza sitabu ngairamba ngasidi faredo achaubu huranba ani aigi mitmangdai karamba pambaina na thokani mahak aibu ure manak tamna changshili aigi ifamda amuk chirol tawba lakliba aduna tinade mana asumna laklama magi masak ubada ningamdabagi mapai kayana onkhatlaktuna nalle thamoida chaklamba lamai mairi thokna chaklai mitki pi mangkhre nokmi inakta magi ningamdaba matau uttuna famtharaki saurira ai khumde khangna hangba magi wahang khumdanaba hangba wahang mase pura laikoine nyamaliko sauno pakchade nangna saubase ai yengningde fajadeba karino magi wahaisibo sibu aina thiningduna thiriro magi wahai khuding shauningba ngakta kaidongla ino huranba aina saudana haibane badi marau leina hektano I kayada haikrabano haujikta makhoini kapminaramlaga aingonda nokshinadunaga tawrine sidaidi lakpiraroida nangbu nushimanbana nangi nasak yengningduna lakpane magi wahaido thawoidabagi mami ama chauna tai magi wahaido aingonda amukfa onsilakte ai sauningba hengalai aigi nushibadi yonde mana nang yamna sauraba male saude aina sauba itikla mana tapthake asukui basa wafam simatang haige khanba haibati ngamdre ngasidi haihan biuba mana haidoido ai khangi bidai wahaine khanglaba wabu amuk tarukidra nangi watanaba aigi na pande chatlo aina ngasi hairise punsigi aroibane matung amuk unagumsi aiga unadanabasu lining chetpiu aishu udanaba liningi mapokshida natana mapok khuding unagumsi ngasi unabasidai nang tahalak aroidaba mafamduda chatkro yam yengningdre mana noktuna wari loirabo lai fauna pambiba nattene laina pamde haisinadi aise hinganingline
ꯑꯩꯁꯨ ꯌꯦꯡꯅꯤꯡꯂꯤ꯫ ꯑꯗꯣ ꯁꯦ ꯁꯤꯃꯇꯪ ꯂꯧꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯐꯣꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯗꯣ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯅꯥꯀꯣꯡ ꯇꯥꯕꯤ ꯃꯣꯕꯥꯏꯜ ꯃꯇꯝꯁꯤꯗ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ? ꯑꯩꯒꯤꯁꯨ ꯃꯣꯕꯥꯏꯜ ꯂꯩ꯫ ꯅꯣꯡꯃꯇ ꯋꯥꯐꯝ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯒ ꯀꯥꯏꯅ ꯄꯥꯎꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯈꯨꯝꯕ ꯇꯥꯏ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯦꯟꯅꯕ ꯃꯥꯒꯤ ꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯏ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯪꯊꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤꯕꯨ ꯅꯥꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯎꯍꯟꯅꯤꯡꯕꯗꯤ ꯑꯕꯦꯝꯒꯤ ꯃꯥꯡꯗꯅꯤ꯫ ꯉꯁꯥꯏꯈꯩ ꯌꯦꯡꯂꯨꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ꯫ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯄꯤꯔꯝꯕ ꯆꯦꯗꯣ ꯑꯗꯨꯝ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ꯫ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯦ꯫ ꯀꯥꯏꯅ ꯄꯥꯎꯖꯦꯜꯕꯨ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯏꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯕ ꯃꯁꯤꯒꯤ ꯂꯃꯟ ꯆꯞ ꯆꯥꯅ ꯈꯨꯝꯕ ꯇꯥꯏ꯫ ꯆꯦꯗꯣ ꯁꯦꯒꯥꯏꯔꯒꯦ ꯈꯟꯕꯅꯤ꯫ ꯑꯩꯒꯤ ꯆꯦꯗꯨꯕꯨ ꯑꯕꯦꯝꯒꯤ ꯃꯀꯣꯛꯇ ꯍꯦꯛ ꯆꯥꯏꯊꯕ ꯉꯝꯗ꯭ꯔꯕ? ꯅꯠꯇꯦ, ꯑꯩꯕꯨ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯩ ꯆꯥꯏꯕꯗ ꯍꯥꯞꯅꯒꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯂꯨꯍꯣꯡꯂꯦ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯑꯃꯗꯤ ꯌꯧꯍꯟꯕ ꯉꯝꯂꯦ꯫ ꯑꯩꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯪꯗꯅ ꯃꯥꯗꯤ ꯀꯔꯤ ꯂꯝꯗꯅꯣ ꯈꯪꯗꯦ ꯆꯠꯈꯤ꯫ ꯑꯩꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯂꯥꯡꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯦꯟꯅꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯂꯝꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯕꯦꯝꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯣꯟꯅ ꯅꯤꯡꯉꯝꯂꯛꯂꯣꯏ ꯍꯥꯏ꯫ ꯀꯔꯤꯒꯤ ꯅꯤꯡꯉꯝꯂꯣꯏꯗꯧꯔꯤꯕ? ꯃꯈꯣꯏꯅ ꯑꯩꯒꯤꯗꯤ ꯈꯟꯕ ꯉꯝꯗ꯭ꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯈꯜꯂꯨꯅꯤ? ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯄꯟꯊꯨꯡ ꯌꯧꯕꯕꯨ ꯅꯤꯡꯉꯝꯗꯕ ꯂꯩꯒꯗ꯭ꯔꯥ? ꯉꯁꯤ ꯑꯩꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯈꯤꯕ ꯉꯁꯤ ꯑꯩꯅ ꯂꯦꯟꯅꯒꯅꯤ꯫ ꯇꯥꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯌꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯇꯥꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯨꯍꯣꯡꯉꯝꯗꯕ ꯇꯥꯔꯕ ꯑꯩ ꯁꯣꯏꯗꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯝꯒꯅꯤ꯫ ꯑꯋꯥꯕ ꯋꯥꯈꯜꯇ ꯈꯜꯂꯝꯒꯅꯤ꯫ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ꯫ ꯊꯥꯅꯤꯜꯒꯤ ꯊꯥꯖꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄ, ꯊꯥꯁꯤꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤꯕ, ꯇꯥꯏꯕꯪꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯑꯩꯗꯤ ꯃꯇꯝꯁꯤꯒꯤ ꯅꯤꯜ ꯈꯣꯡꯕ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯧꯅꯤ? ꯅꯤꯜ ꯈꯣꯡꯂꯕ ꯁꯍꯔꯗꯨꯗ ꯏꯇꯤꯟꯐꯝ ꯑꯣꯏꯔꯨꯔꯦꯗꯣ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ꯫ ꯑꯌꯨꯛꯀꯤ ꯂꯤꯔꯤꯕ ꯅꯥꯃꯤꯕꯅ ꯍꯨꯝꯂꯛꯄ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯧꯕꯅꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯩ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯅꯦ꯫ ꯇꯥꯝꯈ꯭ꯔꯕ ꯈꯨꯡꯒꯪꯗꯣ ꯌꯧꯍꯟꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯌꯨꯝꯗ ꯐꯤꯉꯧ ꯁꯤꯠꯄ ꯃꯈꯣꯏ 4-5 ꯂꯩꯕ ꯎꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯃꯥꯒꯤ ꯄꯥꯎ ꯀꯥꯍꯟꯕ ꯆꯠꯂꯨꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯤꯡꯅꯕ ꯐꯥꯎꯏ, ꯈꯪꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯌꯨꯝꯗꯤ ꯌꯧꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯀꯧꯕꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯇꯥꯏ꯫ ꯃꯍꯥꯛ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯃꯊꯛꯇ ꯄꯨꯔꯛꯀꯅꯤ꯫ ꯃꯤꯌꯥꯝ ꯑꯃꯅ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏ꯫ ꯑꯩ ꯃꯤꯍꯨꯜ ꯌꯧꯏ, ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯌꯨꯡꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯁꯦꯡꯂꯕ ꯍꯥꯏꯗꯨꯔꯥ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯃꯤꯅ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯥ? ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ, ꯃꯥꯡꯒꯣꯟꯗ ꯄꯟꯊꯗꯦ꯫ ꯃꯥꯅ ꯅꯣꯡꯃ ꯆꯦ ꯑꯃ ꯄꯤꯔꯛꯈꯤ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯝꯈꯤꯕꯗꯣ? ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ ꯈꯪꯅꯤꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯂꯩꯃ, ꯃꯥꯅ ꯄꯤꯕ꯫ ꯑꯩꯅ ꯀꯩꯅ, ꯃꯥꯅ ꯕꯣꯔ ꯁꯥꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕꯗ
ꯃꯉꯣꯟꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯈꯤꯗꯦ꯫ ꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯗꯇ ꯀꯧꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯗꯨꯝ ꯑꯩꯅ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯥꯁꯨ ꯑꯩꯁꯨ ꯃꯃꯤꯡ ꯏꯃꯤꯡ ꯀꯧꯅꯕ ꯉꯝꯅꯈꯤꯗꯦ꯫ ꯅꯪ ꯑꯩ ꯍꯥꯏꯅ ꯀꯧꯅꯔꯒ ꯍꯧꯃꯤꯟꯅꯔꯛꯏ꯫ ꯁꯤꯕꯨ ꯀꯔꯤ ꯃꯤꯡꯒꯧꯅꯣ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩ ꯆꯦꯗꯣ ꯄꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯔꯝꯒꯕ? ꯄꯥꯈꯠꯄꯒ, ꯅꯨꯡꯉꯥꯏꯇꯕꯒ, ꯆꯔꯥꯡꯅꯕꯒ, ꯀꯞꯅꯤꯡꯕꯒ ꯄꯨꯜꯂꯦ꯫ ꯑꯩ ꯀꯥꯗ ꯆꯦꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗꯦ꯫ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ? ꯀꯥꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ꯫ ꯐꯃꯨꯡ ꯐꯥꯅꯨꯡ, ꯎꯄꯨ, ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯃꯥꯅ ꯄꯤꯔꯛꯄꯗꯨꯅꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯤꯖꯤꯗ ꯌꯦꯞꯁꯤꯜꯂꯦ꯫ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯀꯔꯝꯅꯗꯤ ꯍꯥꯡꯗꯨꯅ ꯄꯥꯔꯨꯅꯤ? ꯑꯩꯗꯤ ꯃꯤꯌꯥꯝꯒ ꯑꯃꯠꯇ ꯆꯪꯗꯦ, ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯒꯤ ꯃꯇꯧꯗꯣ ꯃꯤꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯍꯧꯏ꯫ ꯀꯔꯤ ꯍꯥꯏꯅꯕꯨ ꯏꯔꯝꯒꯕ? ꯍꯥꯡꯗꯣꯛꯄꯁꯨ ꯀꯤ, ꯏꯄꯥ ꯄꯥꯈꯠꯂꯦ꯫ ꯈꯪꯅꯤꯡꯕꯁꯨ ꯂꯩꯇꯥꯗꯦ꯫ ꯑꯩꯁꯦ ꯉꯥꯎꯔꯦ, ꯑꯉꯥꯎꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯄꯥꯐꯝ ꯈꯪꯗꯦ꯫ ꯕꯥꯜꯇꯤꯟꯗ ꯏꯁꯤꯡ ꯈꯔ ꯄꯨꯁꯤꯟꯗꯨꯅ ꯃꯅꯤꯡ ꯆꯪꯅꯤꯡꯕ ꯁꯥꯗꯨꯅ ꯂꯦꯇꯤꯟꯗ ꯆꯪꯂꯦ꯫ ꯊꯣꯡ ꯆꯦꯠꯅ ꯊꯤꯡꯖꯤꯜꯂꯦ꯫ ꯃꯥꯒꯤ ꯆꯦꯗꯣ ꯍꯥꯡꯗꯣꯛꯄꯗ ꯈꯨꯠꯁꯦ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯁꯨꯝꯅ ꯏꯔꯛꯏ: ꯃꯔꯨꯞꯂꯣꯏ, ꯊꯋꯥꯏ ꯑꯃꯅ ꯊꯋꯥꯏ ꯑꯃꯒꯤ ꯑꯁꯨꯛ ꯋꯥꯔꯨꯔꯤꯕꯅ ꯀꯔꯤꯒꯤ? ꯊꯋꯥꯏ ꯑꯃꯅ ꯆꯠꯈꯤꯕꯗ ꯊꯋꯥꯏ ꯑꯃꯅ ꯋꯥꯍꯧꯅꯤ꯫ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯦ, ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯆꯠꯂꯒꯗꯕ ꯊꯋꯥꯏꯅ ꯉꯥꯏꯔꯤ ꯑꯔꯣꯏꯕ꯫ ꯑꯩꯅ ꯂꯣꯠꯄꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ꯫ ꯑꯩꯅ ꯅꯪꯕꯨ ꯎꯔꯒ, ꯅꯪꯅ ꯑꯩꯕꯨ ꯎꯔꯒ, ꯑꯋꯥꯕ ꯏꯄꯥꯎ ꯇꯥꯔꯒ ꯅꯪꯁꯨ ꯀꯞꯀꯅꯤ, ꯑꯩꯁꯨ ꯋꯥꯒꯅꯤ꯫ ꯀꯅꯥꯅ ꯊꯤꯡꯕꯤꯅꯤ? ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯅꯕꯅꯤ꯫ ꯑꯩꯅ ꯂꯥꯞꯊꯣꯛꯄꯕꯨ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯂꯥꯟꯖꯗꯕꯤ ꯑꯕꯦꯕꯨ ꯈꯪꯖꯗꯕꯤ ꯅꯪꯅ ꯂꯥꯟꯅ ꯎꯕꯤꯔꯦ꯫ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯤꯍꯟꯈꯤꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯛꯎ꯫ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯃꯇꯝ ꯉꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯆꯠꯂꯣꯏ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯎꯅꯐꯝ ꯃꯐꯝꯗꯨꯗꯩ ꯂꯥꯞꯅ꯫ ꯅꯪꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯅꯐꯝꯗ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ, ꯃꯇꯝ ꯐꯪꯈꯤꯗꯦ꯫ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯗꯣ ꯂꯩꯔꯝꯕ ꯊꯣꯛꯂꯕ ꯑꯃꯨꯛ ꯄꯨꯟꯁꯤꯀꯣ꯫ ꯑꯩꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯅꯨꯡꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯅ ꯀꯧꯒꯅꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ꯫ ꯇꯥꯒꯅꯤ ꯅꯪꯒꯤ ꯏꯁꯩꯗꯣ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯩ ꯀꯥꯏꯅꯈ꯭ꯔꯕꯁꯨ꯫ ꯋꯥꯡꯃꯒꯤ ꯃꯣꯡꯐꯝ ꯐꯥꯎꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯥꯛꯎꯀꯣ, ꯌꯦꯡꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ꯫ ꯍꯥꯏꯅꯤꯡꯕꯗꯤ ꯂꯣꯏꯅꯥꯏꯗꯦ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯨꯡꯉꯥꯏꯌꯨꯀꯣ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯝꯕꯀꯣ? ꯑꯄꯤꯛꯄ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯤꯕ? ꯑꯄꯤꯛꯄ ꯊꯃꯣꯏꯅ ꯑꯆꯧꯕ ꯊꯃꯣꯏꯕꯨ ꯈꯪꯕ ꯍꯧꯅꯕ꯭ꯔꯥ? ꯑꯩ ꯊꯣꯡ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯄꯤꯛꯄ ꯊꯃꯣꯏꯁꯤꯗꯤ ꯑꯁꯨꯝ ꯂꯩꯔꯁꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯅꯣꯗ꯭ꯔꯃꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫